Hi everyone, welcome back to my channel. Ado ahanbada miyam punumakpo sakna ahakna ikoknona khuramjari aduga aigi video sida taram nakjari mamu miyamna lagnari yam hairena ado miyam masidi Saraswati puja oibanina ima icha khoi hom chatke tawri gari da icha gi school da ado gari tonga horen yoraga mura ko charake ko miyam akhoi gari da phame hujik yengo kana kana no Chanupi ahan, chanupi atombi, atuga iche ama sujauri akhoi ga loina na. Aigi macha di chakhare school nga saina, ado B.Ed college land hoye huji, akhoi enera ga khatle apta, ado macha gi school ya wadaba khara wadli, huji lamhin dani sire sunupi macha me ama laisabi me ama student sing mai gi college school da lai khuramba gi chatna ri makhoi shu lai khuramba chali bani, masai gi laisaba dress Selatuna hajik yaure tore kuyak tare sida sulaire kari no ngasiri jamna oi khare gari se habadi puja lai banina student me ama gari me ama chatpana marom moina lambi se yamna jam oi san khare aduna tapna thore hoi sida yaure sina langka gi ex serviceman high school habaduni sida sumi ama lai nupi macha pa macha me ama mai gi dress set tuna school da laknari koi ba ma khoi su ima bu khoyamba duga akhoi su chatli bani lambi dani yaurani kuidi kuiraroi khoi macha gi school do mayam yauraga utjarake ko mayam eminasi ko punna akhoi ga khongna mongmate ga ma chale akhoi main road taki ga idi kumtha dona school yaudore mayam yengminarasi hujik view se yaure school akhoi hujik Ay, school ay đúng là Saraswati school đấy. Cái được cái gì? Mayam. Hazabi mayam này itu. Yam hajare. Yam hajana sajai. Cha na cha ni ga. Ai di puk thal le. Thal ni ai chu tu bi di khisi labra. Sila le khisi. Pura sila. Oi ruko. Nimsa. Mai classmate lo. Ma. कितना सुंदर लग रही है क्यूट हाय तो बोलो हाँ हैप्पी सरस्वती पूजा akhoi loi handore Baba lo ya khoi chat le ti khan le
Nang ice cream ko, loy sa chan le. Ah, wala na ice cream ko.